Image Walda Ming Tabiri Basumbo Yumnam Anuradha Devine Kono Krumsare. House Maroi Pauda Advanced responsible, responsive and resilient quality in this situation the Hanim Tamalai Pongre. Well, Red Cross Degi Loishinba Thoram DC Bisno Borge Conference all the Pantokre. Rimski Director Yauna Dinamadi Subdin Sintokotapani Haibige Kongsan Sangsili. Loinana, India, Pakistan, Lebakani, Unkona by Hankalapaki, Mari Lainana, British Parliament, Tibet on a crack. How's the boss on a busy? AC Government Hindi Teachers Training College Amity Council of Education and Administration and Management same Manipur chapter Sinduna advancing responsible, responsive and resilient quality in education Hanimington Balarika Hangasi Honadi Matungina Hindi Teachers Training College ke hold upon Tokre. Taramatuda Directorate of University and Higher Education ke Director Lystrom Radhakanta Manipur International University ke Register Professor T. Brajeshwari Amadi same Manipur chapter ke President Professor T.S. Asa Singhana Atuba Mitulan Singh Oina Sarugaki. Lari Pombugi Tarampaduka Marilena Directorate of University and Higher Education ke Director Lystrom Radhakanta Pundurapada London Masida Ladyba Mahi Loishang Singh Maru Aina Class 12 Pombugi level the Ladyba Mahiro Isheng Di India ki Tongan pa stage sing da Ladyba Mahiro Ishinga Sangtam Nabada Sota 3 Abo higher level ki Thak Ladyba Mahiro Ishing da Atopa state sing da ki Thak Yam na name na Ladyba se Mangkat pa Ngam na ba Ikoi Punna Honamina Vichange College University sing da Mahitam Leba Mahiroi Ayamana class Amada Mahiroi Chanma Hen Bada class Adada Mahiroi Tarakundagi Hena class Yaudriba Amade Mahiroi Shingna class Sang Naina class Yawning Dribasi Mataukaramna Mahiroi Shingna class Sang Naina Yahona Bagi Kari Karamba Taurang Seng Lokotkani Haibasi Munna Tidokpa Matautai Lunana NAP 2020 na Piriba guideline to Asake Matungina Lamda Masake Mahiroi Shingna Tenariba Awaba Kea Ado Kohanaba Ekoi Punna Honaminese Haina Supondoke. Recently, I joined the principal Mayam to the Hatam, Kanari, and the principal Mayam, quite Punaraga, so there's a mining of the restructuring of the gate. I was in the cinema way, and Saturday, and she lays the Saturday, she lays the Pojana Habit on the side. A quay, ye woman and the side class, some of the Saturdays, Mama, the Sama, the Ibiza, and the Mamanta Tang Kunitoi da Zamo and a Cosmic Pahalgam da terrorism na Tourism da etek Chataduna Tourist Kuntaruka Hakraba Matunda Naranga Ahenke Indiana Pakistan da Operation Sindura Haiduna Landa Changsilaba Matunda Ngase India ke Tonga Tonga ba Mafam Kiada Chatariba Tension to Asike Jackson Taranka Lokapo Ina Karigumba Yeri Strike Tarutuna Aka Atway Europa Matamna Matau Karamna Mayona Gane Haibigi Matangda Levagasage Mapamsin Batungna Pangtok Libaga Operation Avias Heinemington ba Mogdrill ke Taram Bisnobo District Oinasu Ningtokong has secondary school the Pantokre. District Asiki Ningtokong has secondary school da District Asiki Manung da Ladyba Tongan ba Department Sing Fire Service MSPDCL ZEO Manipur Home Guard Indian Red Cross Society Bisnopur District Branch Apada Mitra CMO Bisnupur Nachangba Department Singsu Saruka Yaduna Pangtokiba Mock Drill Aduda Tongan ba Makange Kudong Tiba Yaurapa Yauna Lan Lakpa Matamda Mitam Miamna Mataukaramna Jackson Tarang Lokat Kadage Amadi Mubaki Punsi Mataukaramna Kangane Hibernaching Mage Matangda IRCS Bisnupur Branske Secretary Su Oriba Trade Force either Dr. S. Ramena Skunta Mahiro Singh NCC Cadet Security Personnel Singa Yauna Sarugyaba Lakiba Miamda Puning Loksenko Oibeyaba Sang Tapita Beke. Modril Aduda warning siren Kongba firefighting search and rescue operation bunker preparation SMSA Duna Kudaki Yauna Mobile Hospital Aso Apanda Europa Sink Line Jatabaya Taurang Tauduna Hospital rescuer
team sing mating pangpa taksing Red Cross ke volunteer sing NCC cadet sing na demonstration tawduna utki Tharam da DC Bisnupur Laurembam Brikam amadi SPK SIS Ravi Kumar na iskunge mahiru singda pangthokliba mock drill aduda physically oina demonstration da tawkiba singka adugi matangda mahiru singda puning loksing oibi yaba singni matangda wangangki Lamzau Part 1 Development Associate LP1 DA Lamzau na sinduna nomagi oba awareness ka loinana mairoi singe care guidance ke thoramba ama kaksing district ke Lamzau mayai lekai da leiba ima pantoi be sanglan da bangtokre uri kambang kuzunzo tabakte ke potharaba langmedong health secondary school ke principal amasung world maide council WMC manipur unit ke president na athoba mitung sing amasung M Gyanendro Maying Lamzau ke Hanagi Pradhanta Oiramba amasung LP1 di Lamzau ke Hanagi President Oirambana Thoramapu oina saruga ke Thoramadu da Lamzau area da tonga school singe Mairo Kiana saruga ke Thorampa da Dr. Dhanabila Ashram social scientist na akangka ahising oina wangangdana mahiroi singna tungi punsida hena mai pangna ba amasung matik saba mi amamampu oina pa puning wakal thawat pa wapam kya phangdoki Kaksing District Angling Association KDAA na chay kutingi left na kasing lamdam da class 10 ta amadi 12 examination da position laurak pa mayro sing na mating pang duna laki bagi saruka mau oina handaki chahi lisangani kunmari kunmangage high secondary examination da position laurak pa mahiro ihom da mating pangkre position laurak ba sing bo puning thogapo oina ngasi KDAA na mating pangkhiba mayro sing adudi yengkhom Sastina Maglini apopalay kitaba Wai Somorjit Naurempa Roshila apopa Naurem Samilam kasing Shumaglaikay Community Hall amadi Belinda Salam apopa Salam Nabachandrani Manipur State Rural Livelihood Mission MSR LMG Makada Sengkiba Celeb Group Singe upon Babodi Ama Oriba Langjel Toipi Village Level Federation da wanguna sindunanga say free medical camp ama Kaksing district wangu life hamba awang ka primary school da pangthokre community health center CHC wangu laipanga punna khusanna dana hospital na sage amo in charge Dr. Laisang Temp inaucha atai Dr. Nursing amadi staff singa loinana pangthongmina kiba free medical camp aduda blood pressure blood sugar test KFT, LFT, atai test makanse medicine dental yauna satakiba ana layang bagi camp aduda Lingzan Toibi VLF ke President Mayang Lamam Zoimala Secretary Shana Sampa Ibemcha Cashier Sana Sampa Lili MBK Sana Sam Sarita Amadi SISD Kader Moirang Temp Monica Amadi VLF asage Makada Ladiba Celeb Group Singe member sing angang yauna Akoy bagi presa miam da lemna ana layang kiba aduda punna mioi jamaga tarahum doi mukta lemna layang bagi kudung sabab pangan ki amadi layang balak kiba singda lemna hidak lang tak sing supi ki pre-medical camp aduda pangthopagi matangda Lingzan Toibi BLF ke master bookkeeper Sanasam Saditana Pondora Kebeda Lingzan Toibi BLF ke oiba annual action plant sembada sehi sige manungda pangthokadaba thabak taram sengka adugi manung channa hariba pre-medical camp ase pangthokpani hairaduna camp ase pangthokpada CHC wanguge Dr. Singh atai staff Singh lagage club amadi medical camp pangthokpada mateng pangbirakiba school ke oza Singh buso apemba amadi thagapa phongdoke Kaksing apunba loba kalna handaka result lauktokiba kosemna loba class 12 ke examination da Kaksing area da position lauraklabi mahiroi ahomda selge manapi na puning thawa kre Kaksing wari sabala paringda pangthopa asamba thaurampa amada examination aduda art stream da mari suba position tarakrabi yengkom Sastina Maglini apopalai khitrapa Wai Somorji Kaksing mayai lekai sans stream da 18 suba position tarakraba nauremba Roshlia Naurem Samiland Kaksing Sumak Lekai amasung kun suba position ta takrabi Belinda Laistrampa
AS Nabachandra Kaksangwadi Salam Lekaibo Selge Manapiduna Makoiki Tungi Punsida Hena Chauna Mai Pakpa Puraktuna Ireba Iramda Gindabangta Hena Mingsa Purak Nabasu Yai Patausan PK Taronge Wahodo Piraduna Lupki member yang komba jawabna hai kaksangapun ba lup hai ba lupa se kaksang dege tonga tongamba Central Forcing da tabak tawriba amasonga potha graba singna pulaga sembaloba mane lupa se kumzali singani kulum doige megi tangka ahom dege Thorakiba Kangloki Iranga Sida awa na taraba lanjanatuna rally camta leiba sing amasonga aso apanda nanglaba singda matengka pangna basangkiba loka mane lupa asina Sapong lakpadagi irang asida aso apan nangkraba rally camta lairiba sengka lamdam asage sanarosing art and culture gi lamda amati lairik laishu gi lamda mitoi mihelaba sengda angaba selge mateng pangduna lagle makatara padaso mateng kya pangduna iram damba ase manglongda sangsenba sakotpe iram damba ama puraknaba honakigani loba asida yauriba kaksangdagi tongan tongamba Central Forcing da lairiba singna so loba asida soidana yausen biduna loba asege pantampa ase pangnanaba punang hona minese hanya sopodoke Keeping Humanity Alive haibatim da IRCS po haudok lamba Henry Dunan po ningsing duna malimsen batungna tha ama chumna pangthoki bagi aroiba numit World Red Cross Day ge thoramba ngasi DC Bisnu bagi conference all the panthokre tharum da DC Bisnu po loramba Bikram PAODAM toijampo open draw IRCS Bisnu District Branch ke Chairman Dr. Wahembang Gulapi Secretary Dr. Huidom Roman District Asage Manungda Leiba de LO Singsu Sarugake Tharomda DC Bisnupur Alabrikam na Pondora Kibda IRCS Bisnupur District Branch na District Asida Katopaga Loinana Loriba Todang Sing Yamna Singtaningai Oi Yamna Tagali Hairaduna District Asida Kangaltona Tolapa Maheu Langpok Nonglai Nung Street Lambigi Kudum Tiba Yamna Togliba Irang Asida IRCS Bisnupur Branch na Rally Camp Singda Chatuna Polam Kya Mating Pangba Blood Donation Toba Humanity Service Damakta voluntary oina yamna mangsan thana thabak to bangamba asi atai district singge mamangda yamna chaptok saningai ne hayaduna sarkar gi yathang amana district asidage mapo transfer tawraklaba su lakadaba dc da henna pungneng changna nabasinarangane haike Tharom da DC Bisnupur Alabrikamna District Administration ge maikaidage IRCS Bisnupur Branch ki Chairman Dr. W. Gulapida Branch Asage Tabak Tharamda Seasonanaba Panto Oinaba Mating Krasupiki. Branch will reach greater heights and serve the most needed, downtrodden and quite remote areas of the district. Public accessibility of life at least to some extent up to opening of the Haina and Vinay Adugi Yamato Hazabdo, Dr. City. So I again, thank you very much. Ngasi malangi mapam kya da pangthuna bagomi Indian Red Cross Society IRCS Zidipam District Branch na so on the side of humanity haibatimda pangthuli pa World Red Cross Day ge tharam pangthokre Ziribam ke Bapu Parada Leba IRCS Ziribam District Branch ke office ta pangthokiba tharampa aduda IRCS Ziribam District Branch ke members sing na sarugya ke Taronga mari lainana IDP camp singda Leba Mioi singda Haisne kit sing yanthoke Ziribam ge Bidanagar da Leba IDP camp Harinagar amadi Ziribam High Secondary School da Leba inmate singda polam singa si yanthoke Ngasi pangthokliba tharomgi matangda IRCS Ziribam District Branch ke General Secretary L Jamnikanta Singh na haikebada ngasi IRCS Ziribam District Branch ki chu samna World Red Cross Day ge tharam pangthokli maru aina Ziribam ke IDP singda haisne kit sing ke piduna mating pangle haiba wapam sing phongdokhi Kanglai Pakasita Liriba Sagaicha Yek Salai Purup Kudimangna Kana Chauba Ibudo Wangblend Sugunugi Kumonta Kumsa Kudingi Harau Saksyan Tamba Todo Kumai Sanabagi Tarampa Chegi Asige Oinasu Ta Asige Tang Taramatoi Maite
Thajat Kalinge Taramari Panba Nomai Numitake Horagani. Thoramsida Miamna Sui Ibudoge Tagal Toba Lapio Haina Kana Chauba Ibudo Wangpalenge Hidanka Kaidem Birmanina Lebak Miam the Apel Doragle. Kalinge Taramari Panba Nomaising Numitage Harau Sak Center Tamba Hogadu Ribanumita Asida Kana Chauba Ibudo Wangpalente Ibudo Longning Tau Amadi, Lining Tau Sanamahe, Homework, Jinkaba, Lam Tokuna, Ibudogi, Tony Torum Sink, Tauraba Matunda, Kana Chauba, Wangbalena, Jinktagi, Yang Tadaglaga, Kanglesa, Kudimaki, Awa Ana Punamak, Kopinaba Amadi, Kanglay Pagta, Laminariba, Eki Kudimaki Punse Sing Zent, Pina Vinaba, Tony Taurampa Ama, Haidiba, Nomaisang Numit, Asida Pangtokane. Haidudana Ibudo Harau Sak Center Tamba Asida Poire Lamdamda Tamba Mapap Kyadagi Kana Sauba Ibudo Wangpalengi Kuyakada Hairang Lenanka Kapinaba Amadi Ibudoge Sanas Sangaigi Kanglay Sumangda Togol Tobinaba Irecha Kudimangna Ibudoge Harau Sak Center Tamlingay Manung Haibadi Korog Lebapopa Amadi Yumsakation Numida Aseda Lakviduna Ibudoge Mapamda Togal Tobirang Naba Kanglipaka Asida Ladyba Mipung Kudimakta Harau Saksent Taminajsi Highness of Pondoragli. Mairoising the harassment Pibarenski director Yangna Denta Amadi Subdene Sindokotapani Haiba Demand Tauduna Ngasisu Makadana Rimske Mahiroising na Konsang Sankrai Governor Unaduna Director Sindona Wapampa Mahiroising Maike Dagi Taksangadori Resident Institute of Medical Sciences Rimsta MBBS BDS MLT MRI BASLP BSc Nursing Tamleba Mahiroising the Institute Executive Director Na P Tungdana Chatlu Hypernisingba Pazadaba Wahi Wata Kaya Sisinarakba Yauna Hostel the Gate Hadongnaba Kangalakba Tongbo Yaningdaba Pongtuna Ngarang the Ge Hona Rims Manunda Kongzang Sangsinduna Lakli Bini. Ngasiso Makatana Jangsingaba Kongsanka Aduda we condemn sexual harassment on women. We demand a removal of director Dinda and a subdenda white director wants us to be Neketa Haina Iba Plekat Gaso Sizinake. Kongsangasigi Makasataba Oina Mahiru Shinge Apamba Governor Unaduna Tamgani Haide. District Administration Impan West District Child Protection Unit Amadi Social Welfare Departments Impan West Sinduna Prohibition of Child Marriage Act 2006 Protection of Children from Sexual Offense Act 2012 ke Matangda School ke Oza Center Ekasige Matangda Kanganaba Sensitization Come Training Program Amapang Thokrai Lampelda Labor SCRET के मल्टी पर्पस हॉल दा पंगथोपा थरमतुदा ATC इम्फाल वेस्ट के जदमने डिस्ट्रिक्ट चाइल्ड प्रोटेक्शन ऑफिसर पवित्रा थिंगबाइसम जडियो इम्फाल वेस्ट के खुमुकजम सुचित्राना सरुगा के अमदी प्रोहिबिशन ऑफ चाइल्ड मैरिज एक्ट 2006 प्रोटेक्शन ऑफ चिल्ड्रन फ्रॉम सेक्शुअल ऑफेंस पॉक्सो एक्ट 2012 के मतंगदा MCPCR के लीगल एडवाइजर थियamba राजकिशोर रिसोर्स पर्सन रोइना वागा के Taramadukha Mari Lainana MCPCR Legal Advisor Tiaba Raskeshona Haikibida Prohibition of Child Marriage Act 2006 ke Matungina Nupi Macha Singna Chay Tarani Panso Driba Pauba Lohong Bayade Amadi Nupa Masa Singna Chay Kumato Shudriba Pauba Lohong Bayade Haina Ekasina Haibani Karigumba Chahi Sudana Lohong Lamba Tarabadi PCM Eke Makada Miwi Adu Sazai Piba Yai Maramba Asina Sayi Sudana Lamdama Asida Luhongba Tingnanaba Ngasige Tarama Sepang Topani Amadi Lamdama Sida Chahi Sudaban Pamacha Nupi Masasang the sexual harassment Piba Amadi sexual assault Naching Bakaya Lamdama Asida Itatatana Tulok Patingnadi Sahi Sudaba Angang Singda Sataba Crime Singa Asi Tingnanaba accused Oidiba Singda Protection of Children from Sexual Offense Poksho Act 2012 ke Makada Cherakpi Yai Haibasida Thoramasi Maruaina School ge Oza Singda Kanganaba Pangtopataram ne Haike
ngasi siribam gi babu parada leiba RK Sanatombi Vidyalaya School ge auditorium the International Day for Values Against Diversity, Harmony with Nature and Sustainable Development haiba theme da on sporting competition ta ama siribam forest division asinda pangthokre. Sport painting competition ta asida siribam ge tongan ba school sing ge mairoi chambarom na sarugya ki ngasi ge competition as college ge assistant professor L Jaminikant Singh RK Sanatombi Vidyalaya Jiribam ge art teacher T8 Hirendra Singh amadi Jiribam ge DFO Ilangbam Nirmala Chanuna competition ta adubo inspection tauke Pangtokliba sport competition asige matagda transporters officer had a quarter and Ningthamsana Pundurakpada ngasige International Day for Values Against Diversity, Harmony with Nature and Sustainable Development on sport painting competition ase Ziribam Forest Division na sindana pangtok sabani. Upambi Singh asibo kanana bagidamagta amade haugalangliba angang sing asibo Upambi asi tungi punsida kayage matik maruoi haiba asi drawing competition ta asi pangtolaga maruoi haiba asina unanaba pandamda pangtopa sport painting competition ni haina phongdoke Barapumbada hayanko All India Congress Committee AICC na sinduna pangtokadariba Tiranga Rally Asi Manipur ge oinasu Manipur Pradesh Congress Committee MPCC ge President Kaisam Megasandra Lusang laga pangthokadari ayuki punga mapandage Congress Bhavandage Khongsata ase hauraga North AOC Pauraga halakadari bani haina MPCC ge maikaidage thamlakli ngasi BT Rota Laiba Congress Bhavan da pangthoki ba pawi me phamda MPCC ge senior spokesperson advocate and Bhupendra Maite na phongdoki bani Mahana Makatarduna Hai Hairiba Kongsat Asi Handak Pahalgam ge Thaudokta Laikhidraba Micham Singhe Maphamda Nungaitaba Utpa Amadi Hausik Sathariba India Amadi Pakistan ge Landa Achoba Thaudang Lauriba Armed Forces Singna Liminary Haiba Unanabagi Damakta Pangto Sabane Haukiba Chahi Singdasu MPCC ge Miang Makada Party Asinana Sando White Activity Event Lebaki Yapanaba Awareness Care Pibana Tingbagi Thoram Leptana Pangtokuna Lagli. Amadi Hausiksu Constitution Kananaba Sangbidanta Bachau Rally Kanatonga Tongamba districts in the Saturday. Saraksida Hauseki India da Tokliba, Taudok Asage, Matangta Su Nuaitaba, Pongdokpa, Oina Amade Armed Forces Singda Aikoshu, Makoiki the Magda Lebli, Tona Hanbayade, Haiba. Udnaba Solidarity, Udpa Oina Rally as a Pangtokpane, Miamgi Yaipanaba, Barana, Laurapa decision the Kudimakta Lebli, Puna Sarukia Minase, Haiba Wapam Tamki. The Lepi, Makoi the best recess Pijari, Makoi the Map, Makoi the Solidarity with Pugaluna Lunana, Barat ki Sarkar na Laurpada, any decision da Masimatang, the Koi party, full support like Haina Tambikre, Masigi the Map, a Koi leader. Priyanka Gandhi ji yauna koi mayam punamakna party ki maikaidegi amatoina Bharat ki damakta sigi pumham asida lepi armed forces ki damakta haibasi mayek senga thambikre Bisnupur district leriba Prazamiam ge ihol khangna Tabaga Tauriba DC Bisnupur Lauremba Bricambo transfer order tolliba asi Yabangam Loy Hana Bisnupur Akoiba Apunba Lof Balge President Loitongbam Devachana Pundoraglay. Wapamasing as a Balna Sinduna Balge Tomikiana Sarukiaduna Pistompoda Pangtopa Pogimi Pamama the Pundo Kibini. Mana Makata Kiba the Lissing and Nicolum Dogi Megitanka Home the Gehauduna Toglebi Iranka Asida hotspot Oidiba Asi Pistompo district ni. Toglebi Iranka Asnamara Moiduna Maru Aina Chorcham Pudake Lansanadi Liba IDP Sink Asi quite Masing Yamna Labor district ni. Irang ase horokpa matam dage hauduna dise Bisnupur IDP Shingi awata apa lepham sapham ningtina simbi patanatana Prazamiambo asoi angamba thoktanaba honabiduna laglebani Toliba Irang ase khara nemtharaktuna development mai onslakpa matam asida dise Bisnupur Laurembam Bricambo transfer tarokpa haibase balna yabangamloi maramasna Irang ase mapung phana nemdriba phawa Prazamiamgi ihol khangna dise Bisnupur Laurembam Bricambo transfer tawigano amade Manipurgi Governor Chief Secretary na Makatana Mahapur District asida thambiyo haike media ki electronic media ki through the print media ki through the His Highness Governor Amadi respected
Chief Secretary yawnanaba aikoina PAODAM si tamjabani aduna mapung oina Bishnupur district se amukasu hanjanjarabada aikoigi yamna maru oiba lan siga mari nenagada yamna maru oiba district amo oibanina masida masigi manung thitna khangba Deputy Commissioner si makhata district asidagi pubidana tamkhara thambiu haiba waro Maski tangkuti panda mandle the epicenter oiduna Myanmar da thokiba argueta awana taraba igi mari oiriba mite pangan maite amade bamon singda lupalak tarama thoiga lesing humpuge mateng Myanmar ge Manipuri organization Dharma Vidya Foundation ge khutangda khusana kre haina support for Myanmar maite earthquake victim ge convener Hauruk Sampa Anil na phongdodakle Impal ge Manipur Press Club ta palthokiba pauge mifampa amada mahangna hai earthquake ta amangata thoklaba Manipuri singi ige mari oiriba monthly ge isini inaw singda matengka pangnaba committee semdana April ge tang 3 tage kunmanga phawba chatagi ba phanda rising da puna lupa lak taramatoiga lising humpo khonga pangamki Fundraising ase Manipur Chamber and Commerce Industry Indo-Myanmar Association amadi Philanthropists of Manipur ge leasing makada sagiba support for Myanmar Maite Earthquake Victims Committee na chathakibani Editors Guild of Manipur EZM ge matengi yauna social media da thagakiba video clip ge khutangdage Global Manipuri Organization Indian Red Cross Medical Association Manipur Branch Babina Group College ge oza sing yauna tonga ba miyu ke ana sing mateng panglakiba asina mating pang mangam kibane tungda su awa ana tarakpada angamba lupa manga tarada oirabasu apaga mateng ka pangbage hainebese makhatana chatamini se hana phundoraklai Lamlai Kendra ke MLA ke H Ibom Sage Miang Makada Lamlai Makhalekai amade Lamlai Mayai Leka ge Drent Assembly Tabak Chatariba MLA na Yangsin Kre Kongsad aduga Marilena Lamlai Mayai Lekai da Kunza Singa MLA ke H Ibom Saga Paminarabada Ibom Sana Pongdokibada Lamlai Kul Manunge Lamlai Chalo Kaitel dagi Takel Tabal Lambige Saruka ase Drent Ningtina Laitabana Marampo Oiraga Nungsu Thada Ising Tumba Amadi Lambi Sembada Kudong Sadabakaya Tengnarabadu Drent Ningtina Tamge Kalapa Kuidabani Lamlage Club Marapai Amadi Development Committee ga Tanaraga Drent Semba Horabani Drent Semba Galwinana Lambi Su Semba ge Tabakane Chatari Lamlai Kendra ge Mute Amo Oina Mikalda Porte Piki Natraga Piki de Haibatidana Tabaka Tobasida Miamna Matenka Pangpasi Labak Pabani Miange Matengi Yaudana Tabak Amata Pang Topa Oitogloi Haike Lamlai Kendra Mute Habiga Tatikano Lamlai Kendra Manunga Leva Aimonda Natraga BJP da Vote Pibazu Pidabazu Lady Punamaxiki Mihuni Haibane Artasi Adu ragadi ngasagi tema binapani na habigibada don gi adu gi adagi habi thabak tidana thabak tawga ain kanon si Taramatuda Lamlai Mayai Lekai dage binapani kopi amana phondorkibada Lamlai da polokpa charopa se da lambi asege drenda kotpa ngamdana lerakpana Matam Kuina apapa lambi da chapa phangdana leirakpane hause drain da kotpa haurakpadagi lambi ase chapa nungadagle drain khaknatana lamlai da thaknanaba apaba ising piba ngamdana leirakpadusu MLA Ibom Chana honaduna lamlai chalo amadi napeta Pinanaba water supply ama sembalo isilagle lamlai kolda Poklaga Hausaga Ahal Oiraklaba Matampa Asida Amukta Ukidriba Maungda Owanba Amapurakleba MLA Ibom Chana Party Politics Tadoglaga Miange Mihuta Mo in the Tabak Tauriba Sida Mipam Kudingna Sokopam to E Haiki Pahalgam Tereka Atiki Matungda India Amasong Pakistan Anigi Marakta Unkanaba Hangalakliba Amadi Pakistan to occupied Kashmir Pokta Indiana Chatakeba Operation Sindurgi Matangda British Parliament Yamna Sangna debate Chatakre Ngasi Satakeba debate Atuda Party Punamaki members Singna Unkanariba Asi Lepanaba Britain Soidana Daita Logadabani Haiki
April tang kunithoida Pahalgam da me kuntaru hakiba madugi pakhum oina Pakistan occupied Kashmir pokleba terrorist singe camp sing da Indiana target tawduna chatakiba strike matang da phasana khana naina ke House of Commons da debate adu haudolatuna UK Foreign Office Minister Hamis Falconer na haikibada Dr. Keir Starmer na hana phongdokraba waphambu paladuna diplomacy and the dialogue maru oibaseng phongdoke lebaka animaka abhaba mari leinabanina micham miam sibada thamoi kai landa taunarabadi kanana so maipakpa haibadu leiroi haukiba thada thokiba terror attack kanayaning de Pahalgam terror attack po report tawraduna haikibada reason aduda segumba khwaidege phatraba attack tei kyage matung tholaglei reason asida tangdu leitaba hanjalangnaba maikai punamake meng thamduna thabaka lokhat patai mecham miam ge punse kanaba soidana thabaka lokhapham thui haiba wafam UK Prime Minister Falconer na phongdopa leikrabani Pakistan ge mafam kharada anti-Indian protest Saturday Multan da Prime Minister Narendra Modi gi mitam mai thakre chamamdana India ki Piranda Kongna Nethakre, India ki Defense Minister Rajnath Singh na hakibada akoide matam supada daita leiba lebak oiduna lagli. Indian military action makha chatharak loi haibage wafam leite problem khudima ka wari sanaraka waroshin purakpa ekoi pami adubo ekoi ge khangbakan bage maramda khudong sabade kanana sulohol loi. Karigumba ekoi ge khangbakan bage khudong sabaloge honarabadi ngarangi adugumba accent makoina mayong na batay matung daso asigumba pa kompina na basem saduna lay haiki Hauzik sanabagi pauda Sheikh Babu Macha Memorial Trust na sponsor tawba amadi All Manipur Football Association na sinduna punatim taranipan sadugyaduna grupa ani thokna khaidokuna Lamlong ka artificial turf ground chatariba Anishuba Premier League 2025-26 ke ngasi sanakiba anba match ta YSWA Ulau amadi Nisha Thangmaiban anina akanba mawngda lamba tawnaduna sanakiba match aduda apiba matangi manungda timpa animangna pansila amamam chanaduna draw ekre Anisuba match oina SSCU singzamai amadi amopa moirangka ani sanakiba adudana SSCU singzamaina amopa moirangbo pansen marisuna da maithiba pikre loinana legasigi hayenge match oina ayuke pung nipam makai taba matamda UDU haingang amadi emba khabam lamkai ani ahanba match sanaraba matung ka anisuba match oina nungthingi pung ka ama makai taba matamda AFC angtha amadi aba khetrigau ani lamba tawnaragani hairi awang Laikin Thabi football ground chataragliba ahanba awang Laikin Thabi football tournament 2025 ke ngasi sanakiba match anida Salambi Youth aponba FC amadi Lucky Star achangbigai mai paktuna semi final changmangam kre awang Laikin Thabi Modern Youth Association ALM YNA Sinduna Chatariba football tournament asige ngasi sanakiba ahanba quarter final match da Salambi Youth aponba FC na MYC Maharabibo Pansan Ahom Sinna the Thoiki SYAFC team gi Maikai degi Chankiba Panchan Ahom Adu Dhanraj Bizen Amadi edition na match ki Kunmari Nipumari Amadi Humpumari Suba Minita Mathang Sena Panchan Amamam Chanmangam Kibani Loinana Anisuba ground ki Sanakiba Anisuba quarter final match tana Lucky Star Achan Bigaina YDC awang posam bamba kunawo panjan ahomba ani da thoiraga semi final changmangam kibani Lucky Star team ge maikai de ge mai papa ge panjan ahomba adu topper na yangkai mari amadi humpu humdoi soba minita panjana ani changkiba galoinana Sorendro na humpu ma doi soba minita panjanta ama chanmangam ke match aduda maithiba nanghauraba YDC team ge panjanta ani duna Rakesh amadi Regamna match ki mapanda amadi yang kaini pan suba minita matang sena panjana mamam chan kibani tournament sigi makata ba match oina hayang ahom suba quarter final da BBA mayang Imphal amadi PCFC sengmaiga sanagadi mari suba amadi aroiba quarter final match oina HIFA luang sangbamba amadi for brothers loitanga anisuba ground lamba tangaragani
District Ang Association Ziribamna Sinduna Dibong Kunauge Community Hall da Kangkota Tarana Sarigayaduna Sanariba Hanba Tingnam Pari Puri and Ichil Inau Ningsing Mansakang Tournament 2025 ke ngasi sanakiba match da MNC Ningthembam na Ichil Club Dibongbo Panchantara Truk Taramathoida Maitiba Pikre Hayeng Nungtin Pungka Amataba Matamda YB ga Metalga Sanagani ngasige match asida MNC Ningthembanga Ichil Club Dibonga ni na sanaki ichen Kangkhutna tos ngamduna maikai khanki aduga MNC Ningthembamna Kangkapa hauduna sanaba hauke Hamamangda MNC Ningthembamba amadi Ichen Club Dibonga Kangkhut anina panjantaruk tarukamna duna leike ham matungda Kangkhut animangna yamna kana kangkamda ke adubu abiba matamda MNC Ningthembamna Ichen Club Dibongbo Panjantara Taruk Taramathoida Maithiba Piki ngasige match ase and Kiran Singna referee aduga ke Manglem Singha amadi TS Herode Singna scorer amadi recorder oike Hausagaru Maroiba Pao Amana Pizari Advanced responsive and resilient quality in education Hanimin Kambaladi Pongkre World Red Cross Day ge Luishin Bataramda DC Bisnupur ge Conference Hall da Pangthokre RIMS ki director yang natinda amade subdin sindokata bane haibge khongjang sangsele Loinana India Pakistan lebakani unkhonaba hengalapagi mari leinana British Parliament debate taunakre Image PAODAM nga sige matanga sa daloy jere miyang tabiri beseng ba omokah na kurumse